ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯔꯤꯅ ꯄꯨꯟꯖꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯧꯗ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯦꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯒꯗꯕ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯆꯪꯒꯗꯕ ꯂꯩꯕ ꯈꯔ ꯆꯥꯎꯅ ꯆꯪꯒꯗꯕ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯖꯜꯂꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝꯁꯤꯡ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯃꯣꯏꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯒꯤ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯋꯥꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯕꯗꯤ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡ ꯇꯥꯔꯒꯗꯤ ꯃꯁꯥ ꯃꯁꯥꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯤꯕꯁꯨ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯆꯪꯖꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟꯁꯤꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯑꯝꯇ ꯄꯤꯕꯤꯅꯕꯅ ꯑꯩ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯔꯣꯍꯟ ꯑꯗꯒꯤ ꯏꯆꯟꯊꯣꯝꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯖꯜꯂꯤꯁꯦ ꯋꯥꯁꯦ ꯈꯤꯇꯪ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯈꯤꯇꯪꯁꯨ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯊꯨꯅꯁꯨ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯒ ꯄꯨꯟꯖꯟꯕꯒꯤ ꯃꯔꯝꯁꯤꯅ ꯁꯦꯜꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯖꯕꯁꯨ ꯇꯧꯖꯩꯀꯣ ꯑꯗꯨꯒ ꯁꯦꯜꯁꯦ ꯈꯤꯇꯪ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯏꯟ ꯗꯤꯇꯦꯜꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯑꯦꯅꯤ ꯀꯣꯟꯇꯦꯛ ꯇꯧꯔꯁꯨ ꯌꯥꯔꯦ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯆꯒꯦ ꯀꯩꯒꯨꯝꯕ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯤꯗꯗꯤ ꯌꯥꯝꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯒꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯑꯩꯒꯤꯗꯤ ꯁꯦꯅꯤꯌꯔ ꯉꯥꯛꯇꯅꯤ ꯌꯥꯝꯕꯨꯡ ꯑꯗꯒꯤ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥ ꯔꯣꯍꯦꯟ ꯑꯩꯈꯣꯏ ꯄꯨꯟꯖꯕꯒꯤ ꯃꯔꯝꯁꯤꯗ ꯃꯌꯥꯝꯅꯗꯤ ꯀꯃꯦꯟꯗ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯩ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯀꯌꯥꯝ ꯑꯣꯏꯔꯝꯒꯁꯨ ꯍꯥꯏꯅ ꯈꯪꯖꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯅꯥꯏꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄꯗꯤ ꯅꯠꯇꯦ ꯇꯧꯒꯗꯕ ꯃꯤꯁꯟ ꯑꯁꯤ ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯏꯔꯅꯥꯏꯒꯤꯗꯃꯛꯇ ꯄ꯭ꯔꯣꯄꯔꯇꯤ ꯂꯦꯞꯁꯟꯕ ꯑꯩꯒꯤꯅ ꯁꯅꯥ ꯃꯣꯍꯣꯔ 50 ꯁꯥꯕꯒꯤꯗꯃꯛꯇ ꯃꯤꯁꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯀ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞꯀ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯥꯂꯣꯡ ꯑꯁꯦ ꯃꯈꯟ ꯅꯩꯅꯕꯁꯦ ꯁꯨꯡꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯡꯗ ꯊꯥꯔꯒ ꯄꯥꯏꯈꯠꯆꯒꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯗꯤ ꯃꯤꯁꯟꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕ ꯑꯃꯗꯤ ꯍꯥꯏꯕ ꯌꯥꯗꯕ ꯐꯣꯡꯕ ꯌꯥꯕ ꯐꯣꯡꯕ ꯌꯥꯗꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯗ꯭ꯔꯒꯅ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯀꯥꯟꯅꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯔꯨꯛ 10 ꯊꯣꯛꯅ ꯑꯩꯈꯣꯏ ꯈꯟꯅꯖꯕꯅꯦꯕ ꯑꯗꯨꯕꯨ ꯈꯟꯅꯔꯕ ꯃꯇꯨꯡꯁꯤꯗ ꯉꯁꯤꯅ ꯐꯥꯏꯅꯦꯜ ꯔꯤꯖꯣꯂꯨꯁꯟ ꯂꯧꯖꯕꯅꯦ ꯔꯤꯖꯣꯂꯨꯁꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯟ ꯔꯥꯏꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯦꯒꯥ ꯐꯟ ꯔꯥꯏꯁ ꯑꯃꯇꯪ ꯇꯧꯗꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯥꯏꯖꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯃꯗꯤ ꯏꯔꯩꯆꯥ ꯏꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯦꯒꯥ ꯐꯟ ꯔꯥꯏꯁ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯟꯖꯤꯠꯀꯤ ꯈꯨꯠꯊꯥꯡꯗ ꯌꯧꯕꯤꯔꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒꯤ ꯈꯨꯠꯊꯥꯡ ꯑꯃꯗꯤ ꯗꯥ ꯔꯣꯍꯦꯟꯒꯤ ꯈꯨꯠꯊꯥꯡ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯠꯊꯥꯡ ꯑꯃꯗ ꯌꯧꯍꯟꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯍꯦꯟꯅ ꯄꯥꯝꯖꯔꯤꯕꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯔꯩꯆꯥꯁꯤꯡꯅ ꯍꯦꯟꯅ ꯏꯟ ꯗꯤꯇꯦꯜ ꯈꯪꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯅꯝꯕꯔ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝ WhatsApp ꯀꯣꯜꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥ ꯏꯐꯨꯔꯨꯞꯁꯤꯡꯅ ꯍꯦꯟꯅ ꯏꯟ ꯗꯤꯇꯦꯜ ꯈꯪꯅꯤꯡꯕ ꯂꯩꯕꯤꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯥꯛꯆꯧꯁꯨ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯊꯕꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯄ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯞꯆꯜꯂꯒ ꯑꯁꯤꯒꯨꯝꯂꯕ ꯃꯦꯒꯥ ꯐꯟ ꯔꯥꯏꯁꯁꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯦꯒꯥ ꯐꯟ ꯔꯥꯏꯁꯁꯦ ꯇꯧꯔꯛꯏꯕꯅꯣ ꯀꯅꯥꯒꯤꯗꯃꯛꯇ ꯇꯧꯔꯛꯏꯕꯅꯣ ꯀꯗꯥꯏꯗ ꯃꯇꯦꯡꯁꯦ ꯄꯥꯡꯉꯨꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯈꯣꯏ ꯇꯧꯖꯒꯅꯤ ꯏꯔꯩꯆꯥ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇꯅꯤ ꯇꯧꯖꯒꯗꯕ ꯃꯦꯒꯥ ꯐꯟ ꯔꯥꯏꯁꯁꯦ ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯒꯥ ꯐꯟ ꯔꯥꯏꯁ ꯈꯨꯇꯧꯁꯦ ꯑꯗꯨ ꯂꯩꯒꯅꯤ ꯑꯗꯥ ꯂꯩꯒꯅꯤ ꯑꯗꯨꯗ ꯑꯗꯨ ꯄꯥꯡꯒꯅꯤ ꯑꯗꯥ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯀꯌꯥꯃꯔꯨꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩꯈꯣꯏꯅꯁꯨ उबा थेंगनजै अदुगा अदोमनसु उबा थेंगनरमगनी इबन इसामक लेरिबा मयामसे अखोगी अदोमना अंगमगमजब सेंखाय क्या पीबीरक्तुना हंदकी कुकी मिलिटेंस का अखोगी मिटेगा लान सोंगनबसिदा मफम खुदिमक्ता मतेंग पांगुरबा ngaktani हाइबदुसु हाइमम थोगलोय मसिगी खुदोंग साबा अमदि असेंगमा मतमदु लौजरगा हंदकी मिशन अमदि प्रोजेक्ट सिदी अदुकी मतिक खर सावबा हाइतारे सावबा अमदि फाइनेंसिंग की प्रॉब्लम खर लेबना मरम ओइरगा वारसु वारबा अखोगी मणिपुर इरेसा इकोनॉमिक ता फेरे फेरे हाइरबा इरेसा इफ्रु ngaktani हाइबसु खंगजै तोबो ꯑꯩꯒꯤ ꯑꯗꯨꯒ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯒꯤ ꯇꯪ ꯈꯜꯂꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤ ꯃꯨꯛꯈꯤꯒꯨꯝ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯁꯦ
ꯎꯅ ꯑꯗꯨꯝ ꯊꯣꯛꯈꯤꯕꯅꯤ ꯃꯃꯥꯡꯒꯤ ꯄꯨꯋꯥꯔꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯎꯅ ꯑꯗꯨꯝꯁꯦ ꯂꯥꯟꯁꯦ ꯊꯦꯡꯅꯔꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯀꯟꯕ ꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯃꯣꯏ ꯌꯦꯛꯅꯕꯅ prepare tꯧꯔꯒ well prepare tꯧꯔꯒ ꯂꯩꯔꯕꯅꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯂꯩꯕꯤꯔꯤꯕ ꯌꯥꯝꯕꯨꯡ ꯑꯅꯤ ꯑꯃꯗꯤ ꯗꯥ ꯔꯣꯍꯦꯟ ꯑꯃꯗꯤ ꯑꯩ ꯏꯁꯥꯃꯛ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯗꯥꯡꯅꯤ ꯊꯧꯁꯨ ꯊꯧꯒꯥꯏꯅꯤ ꯏꯔꯝꯗꯝꯒꯤꯅꯤ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯏꯐꯨꯔꯨꯞ ꯀꯟꯗꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯇꯪ ꯄꯥꯏꯈꯠꯆꯕꯅꯤ ꯃꯌꯥꯝꯅ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯔꯅꯥꯏꯗ ꯑꯩꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ ꯂꯩꯕꯤꯔꯤꯕ ꯏꯕꯨꯡꯁꯤꯡꯁꯤꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ different ideology lerangani tobodabo hariba ideologies de aikoi mari khaktagi tholakpa ideology nate aikoi mari khaktana puthorakpa mission nate project nate habase ai thamjage masigi khudong saba lauraga whatever in detail oiba potudi aikoi unaraga aikoi gi seat na haitare section period ta aikoi khangminnabagi ayabadu mayamda pibiyu masida social media da aikoi gi section period ki oiba do अखोगी मयामांगदा सोशल मीडिया दा हाइदे हाइदुना सुवारो बिगनु अमुका सोना आई पुनिंग सिनसिनजगे मयामगे सेक्शन पीरियड की ओरिबा प्रोजेक्ट अमनी सेक्शन पीरियड न तंगाई फदबा मिशन अमा ओइबनिना मरम ओइरगा पुनमक सेक्शन पीरियड ता लौमिनसी हाइबसे हाइजरगा इटेंसिनजगे अखोई मतम कुइनगी ममांगदगी अखोई ngamjaba mamana ngamjaba individual level su mayam tor lai adubu hantakki keno simadi khongthang simadi अखोई अपुनमना पांगल नेना mayam su punchin yamna uningbadu akoina pulap punchilaganda handaki mega fundraising event se akoi amatoiba wakhalonda phajana mai paktaba yade na torga senjabane aduna mayamna su loinak support tawbiro aduga akoide henna kupa khangninga di aigi naktani khangde yamungi naktani khangde akoigi arkejan thogi manaktani khangde yamung sanjik manaktani khangde lakpiraga or su koi phone number su loi pijarake sida kupa sudum koi details sum khana se na maina I telak thamjage thank you aduna loisalakpada amuka nasu mayangi puning sinsinjage mayamna warsuwana akhoi angamba ko angamba akhoi mantik nazaroi angamba hapiu haijuna ai mayamgi mahut silaga ko yamba ai haizari punamakna yai farase